angang pisagani chuyaw gibani angang ahumnya uy matani suai kina talajari ai mai chinau siam takkan biu mayam na Honorable Chief Minister na Sugumba Borbeka Subdivision gi awaba taraba praja mayam ji yengbiraga makoi puji mungtang kanbiduna Sugumlaba wakhanji lainana naraba allabani mai belji mungtang kanbi wana so ikai khumna jiri Chief Minister gi babam da puging singsinjare koi puji mungtang kanbiu amasung topom khangna lelaba puji sigaji awaba ju de koi kasidi milu de gi pirang onjin naraga kapura tru pai litraba Sugumlaba Borbeka Parak sarkat ji praja mungtang kanbiu haina lega ki puging singsinjare leptana chatharak liba kuki mihat pasingi miot minai da khangba ngamdraba Borbeka Barak Circle gi maitai singbu Borbeka police station da hangliba relief camp tegi diribam natraga safagadaba mafam amada thangdokpiu ngasidagi pungni punipangi manungda aikhoibu lokthokpidrabadi masida tholakpa tekchak khudingmak leingakna pugadabani Miyam ki punsi Miyam ki punsi Akhoi ki punsi Akhoi ki punsi Akhoi bu pura bega dagi Akhoi bu pura bega dagi Manipur imana Long live